Manipurda administration collapse Oire Haina AICC की president Amit Shah से Ekhre Manipurda administration collapse Oire Haina All India Congress Committee AICC की president Mallikarjun Kharge na Union Home Minister Amit Shah Aiba cherol pisinkhre AICC की president na Union Home Minister Amit Shah Aiba cherol adu palliba mapungoi bawafam de Manipur da thokliba irang asi thamapan phazilakle phibam asi hena phasilaktre tha asigi kunmari da kangla da phamba mi phamba da MP MLA sing yaunaba group amana khangan khe puwari ga sagona raba imphal da leiba kangla sing central amadi state force na kan ba mawong da ngak selaga leiba mapham ne mipham asida saruk yaba Manipur Congress Committee gi president wangkhem ese gi MLA ke mega chandra bo mipham manung da phu chai khe central amadi state force kaya leiriba mapham adu da asigumba thokdok asi thokiba ne hiram sigi matang da chief minister amadi home minister gi maike da ge action mata lokhat pa leite democratic process non state actor na disturb ta wo mawong asi da action lokhat te state sida oiriba phibam sida prime minister na tumin na lei tha sigi taraga mari da bharat joro naya yatra hogdok pagi thoram da AICC gi president ama waina saruk yana ba mahak masamak Manipur da chatke Manipur khunai de ingtapa purakna ba thoidok pa thabak paikhalakpa ude mamang sahi gi me ahum dagi state sida irang thoktuna lakle Manipur da administration collapse oire prime minister na tumin na leiba amade thabak lokhataba se Manipur miyam da injustice amani haina su chero laduna makhata na palle